Kyi Thadoknaba Asean Takshinrak Khrabasu Myanmar Yakhidre Fazinduna Thamliba Democratic Luchingbi Aung Suu Kyi Thadoknaba Association of Southeast Asian Nation Asean Nahona Takshinrak Khrabasu Military na Saugatpa Myanmar Lenga na Ayaba Pikidre Asean gi Hoji Chair Oiriba Philippines na International Committee of Red Cross Mihut Amana Aung Suu Kyi na Unakiba adu taramna okibaga loinana wari watai sanaba amasung amuhanna thazaba mahan khrabasingi marakta anauba khongthanga loinana thazanaba hanjinhannaba khongthang sing laukhanaba takshinbaga loinana Myanmar lenga na fazinduna tamliba political dignity singbu thadoknaba taksin kibani kumja English singaniga kunma thoidagi hauduna Aung Suu Kyi luchingba miyamna khanba lenga Intu Kraba Matungda Myanmar Lanmigi Hanagi Luchingba Hojina Laibaki President Oiraba Minyong Han Myanmar da Lengak Paishin Kibaga Loinana Political Gi Kudong Chaba Launabagi Taurang Amaga Loinana Asian ga Amuk Hanna Mari Fagatnaba Hotnaduna Lakibani Reason Block ama Oiriba Asian na Kumjali Singaniga Kunmatogi April dagi Hauduna Myanmar da Tokliba Lebak Manungi Lan Asi Loshinduna Ing Tapa Hanjilang Nabagi Kongtangda Muknariba Singi Marakta Wari Watai Sananaba Taksinduna Lakibani Block Asina Myanmar Lengak na Fazinduna Tamliba Democratic Luchingbi Aung Suu Kyi Yauna Atopa Political Prisoner Singa condition amata yaudana thadoknaba taksinduna lakibani Myanmar lenga na political prisoner sing fazinduna hek thamkiba matam adudagi Asian bloc ke makok thongba mifam kayada leibak adugi luchingba sing sarugya handana lakibani Aung Suu Kyi yauna political prisoner sing fazinduna thamliba asi right group sing nasu akanba maongda yaningdaba phongdokibani